Armed Forces Special Powers ek thamjillaga lamdam asida Tangdu Leitaba hanjillakkadaba Natte Haibasi Center Amasung State Leingak na Khangadabani nouna Afspa thamjillakkpagi khongthang asi athubada handokkadabani haina AMKIL ki President L Nganbi na phongdorakli Imaluk kayagi Amasung yauna lamfel pataleba nubi samas ki officer pangthokiba apun bapawgi mifam amada wafam masi mahang na phongdokibani AMKIL nubi samas tamichingmi ichel machalema nimpal Nal Thopal Ima Amadi Anulna Sindna Pangthokiba Apun Bapawgi Mifam Maduda AMKIL gi President L Nganbi na hai Kumjali Singam Chamapan Marifudagi lamdam asida Ima Kayana Afspa gi mayokta Lauduna Lakibani Ima Kayana Miyam Galoinana Akan Bakhongjan Kaya Changsilaba Matungda Imphal Manungi Assembly Segment Krada Ek Asi Lautokibani Madugi Matungda Atopa Mafam Kradagi Makatana Ek Asi Lautokibani Adubu Nauhongnana Afspa Amuk Thamjillakpa Asi Laibak Tibani Malemgi Miyamna Amubal Loni Haina Khangadana Laklaba Ek Asi Amuk Nauhongno na Thamjillakpa Asina State Asida Tangdu Leitaba hanjillakkadaba Natte Thawong Asina Leingaki Asonba Adu Mayek Sengna Taktok Jare Miyamgi Punsi Kanba Amasung Lantum Ngak Sen Bangamloidaba Oidabadi Leingak ki Luchingba Singh Pota Kibanam at Chumba Khongthang Oigani haina so mahakna makatana phongdorakli Mayam Sina Punsilakanda, Afspa Thambayaningte, Afspa Manipuri Thamoidabani, Afspa Haibasi Amuba Aini, Pitibi the Thambayati, Haiden Laigri Bopot Asida, Nasi Amuk Thamjillakba Haibase, Sarkari, Ason Badu Taglakpani Haibase, Nasana Khangadabani Haibasinia in Amada Thamjaniba, Aduga, Afspa Thamjillaga, Solution Purakkadaba Natte Haibasimasu, Sarkar Animang Khangadabani, Afspana Solution Porak Yaroi, Aspana Solution Porak Pangamloy. Paugi before Maduda Sarugyakibi Nupi Samas President T.H. Ramani na hai lamdam masigi Amasung na yam na wana hotnaduna lamdam asidagi lauthok hankraba Afspa asi amukhana lamdam asida thamjillakliba asi yabangamloi ek asigi marumda miyoi kayagi punsi pikram nakrabani lamdam asida haujik oidiba tanfam asida ek asi amuk thamjillakliba asi athuba matamda handokkadabani haina so mahakna makatana phongdoki Hindi saraka tawla ako saraka tawla ako saraka so Khangadabani mama macha ko na mga loy na tumra loy dora siya ta mo aspa thamlaga lalis yung bikondra wala ka isa isu siya bahat kay bra ato ba na tamdala so ato na tradin loy kin mga nga isira kay ay halo do ga ay tatak ato na pian ka na wadi ko sini mayang ko na mahaw kanina mo ta ko siya mo sitin Ako karilega nuksina si Hydra. Sumuhon talaga. Ako sumkari yung Hydra. Sini Hydra pa mi siya. Ato ba matamdas para to? May tarong pangit ko. Ato ba matamdas ko? Ako atuwa na siya. Katawdul bra. Una pinano ko yung amuare. As para to.